Pitribi asida maning tamna nokko phangjadraba leibak ama leramgani haibasi mayam thajabibra aina pangai haijenba nate asengbu wafamni North Korea gi dictator Kim Jong Un leibak aduda numit 18 ni chupna nokpa thingki ngasi asuk yamna chawkhatlaba matam asida nokpa phawba maning tamna nokpa amadi nokpa yadraba leibak asigi matangda hanna wafam khara mamangi video da thamjakhrabani Video adubu yengbiriba isinawsingna makhatana Kim Jong Un amadi North Korea gi maramda makhatana sembirabagi haibirakpagi matungina video asi amuk semjabani mamangi video adu yengbihawdriba isinawsingna yengbininglabasu makhagi description da link hapcharamge mayam punamakpu chumthang creative channel na taramna okchari channel asibu subscribe tawidriba isinawsingna subscribe tawsenbiduna bell icon nambiu amadi video asibu share tawbiramu North Korea gi President Kim Jong Un gi apokpa mapa Kim Jong Il na lekhidabagi tarasuba death anniversary pangthokhiba matamda thangnaba makha taba numit 18 ni chupna lebak aduda morning pangthokhi habadi nungaitaba phongdokhi asumna nungaitaba phongdokpa sida lebak adugi citizen khudingmak numit 18 ni gi matam asida nokpa thingki Hairiba numit 18 ni chupna lamdam adugi leibak praja khudingmak momon minok ama phabu nokhide Kim Jong Un gi yathang adumak inakhi asumna nokhide haibasi nahak uhobra haiba wahang hanglambadi yai adubu mapal thongna mimang thokna noknakhide haibagi report ti adumak leiri aikoi mayam puna mangna khangi madudi North Korea da chatnariba dictator asi family amagi dynasty ama khaktagi oiba dictator ni China hairiba country asida chatnariba asisu dictator ni tawbutabu China dadi party gi oiba dictator ni haibadi kanaguma mioi amana hekta party adugi top level phawba kaduna dictator oiba yai adubu North Korea dadi thaini gi ningthogi charol surona mathang oihoba atopa mitop amatana oiba yadaba aduga chap manai Japan gi loila makhada leirambadagi maning tamnaba matamda South Korea amadi North Korea haina khaidokhi North Korea sema matam adudagi Kim Jong Un gi mapubok Kim Il Sungna panduna lakhibani asumna 1948 dagi Kim Jong Un gi mapubok Kim Il Sungna 1994 phawba panki mahak laikhidraba matungdagi amuk mahaki machanupa Kim Jong Il na 2001 phawba panduna lakhi mahakna laikhidraba matung mahaki makha tarakpada mahaki hek pokjaba machanupa ngasigina Kim Jong Un haiba nupa asina North Korea si panduna lakli 2011 da Kim Jong Il khangogduna heart attack na maram oiraga laikhide mahakna laikhidraba matung mikup kharagi matungda nature gi oiba angakpa mystery khara thoki haiduna North Korea gi Central News Agency na paw khara phongki madudi Kim Jong Un gi mapa Kim Jong Il na laikhidraba mikup kharagi matungda snowstorm haibadi unsenba akanba nongri nungsit achouba ma silaki hairi aduga North Korea da laifamni haina longnaba Mount Petu koba ching amakhak lei hairi ching adugi mathakta nongthangsing kuppa aduna atia adu pungan nganki haina hairi aduga hairi basing asigi manakta yamna maming chatpa untana kuppa pat ama lerami hairiba unpaksing aduna chekhairakpagi makholna atia amadi leimai adu pungnin nilki hairi hairiba thogdoksing asi Kim Jong Il na sibaga thokhi mahak asi laigi sakti chenba laipokni haina sumna hairi maramdi mahoksa prakriti phawbuna mahakna laikhidabada akhak araw nangi haibadu channel asida hairi tasengna asigumba angakpa thogdoksing asi thokhibra thokhidabra haibadu khangdi adubu news channel asina asumna phongliba asi achumbra aranbra haina wahang ama phawwa hangduba yaba nate maramdi hek hangluba mikupta hangluriba misak adu dandi phanggadoribani asumna mahakna laikhidraba matung tarasuba death anniversary asida North Korea gi Radio Free Asia na asumna rulesing asi leibak miyamda lauthorakhi madudi Kim Jong Un gi mapagi tarasuba death anniversary asi numit 18 ni chupna nungaitaba phongdokani maram aduna numit 18 ni asi phawbadi North Korea da leiriba parja amatana nokpa yaroi hairiba numit sing asida harau tayamagi thodok amata pangthokpa yaroi amadi yu thakpana chingba asisu thingani haina phongdoraklami kanamatagi birthday celebration tawba yaroi hairiba numit 18 ni asida kanaguma laibak thibadagi asi ana yaroklabasu kanamatana imungdugi family amatana hauna natraga launa khongna kappa yaroi masi athingba thami maramdi siriba miyoi adudagi Kim Jong Un gi mapagi
ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤ ꯑꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯃꯠꯇꯅ ꯍꯧꯅ ꯃꯤꯃꯥꯡ ꯊꯣꯡꯅ ꯀꯞꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯕꯦꯟ ꯇꯧꯈꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯒ꯭ꯔꯣꯁꯔꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯡ ꯂꯩꯕ ꯌꯣꯟꯕ ꯊꯤꯡꯈꯤ ꯑꯁꯨꯝꯅ ꯍꯥꯏ ꯅꯣꯡꯃ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯔꯥ ꯍꯦꯟꯕꯗ ꯀꯅꯥꯁꯨ ꯁꯤꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯒ꯭ꯔꯣꯁꯔꯤ ꯂꯩꯕ ꯌꯣꯟꯕ ꯊꯤꯡꯈꯤ ꯍꯣꯏ ꯃꯤꯆꯝ ꯄ꯭ꯔꯖꯥꯕꯨꯗꯤ ꯐꯔꯦ ꯑꯗꯨꯕꯨ ꯕꯣꯔꯗꯔ ꯉꯥꯛꯂꯤꯕ ꯑꯃꯗꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯣꯡꯃ ꯆꯔꯥ ꯍꯦꯟꯕꯗ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯟꯕꯤꯈꯤꯗꯕꯒꯨꯝ ꯇꯧꯈꯤ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯂꯦꯗꯔ ꯀꯣꯠ ꯂꯤꯠꯄ ꯐꯣꯇꯣ ꯑꯁꯤ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯃꯍꯥꯛꯅ ꯂꯤꯠꯂꯤꯕ ꯁ꯭ꯇꯥꯏꯜ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯂꯦꯗꯔ ꯀꯣꯠ ꯑꯃ ꯐꯥꯎꯕ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇꯅ ꯂꯤꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯔꯨꯜ ꯁꯦꯝꯈꯤ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯂꯦꯗꯔ ꯀꯣꯠ ꯁ꯭ꯇꯥꯏꯜ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯁꯦꯠꯄ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯈꯟꯅꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯀꯌꯥ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯊꯝꯈꯤ ꯇꯁꯦꯡꯕꯗꯤ ꯑꯁꯤꯒꯨꯝꯕ ꯑꯀꯟꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯄꯨ ꯈꯣꯡꯒꯥꯎꯅꯕ ꯔꯨꯜ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯆꯠꯅꯔꯝꯒꯗ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯀꯌꯥꯗꯤ ꯍꯪꯅꯤꯡꯂꯤ ꯑꯗꯨꯕꯨ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯅꯩꯅꯕꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒ ꯑꯃꯗꯤ ꯎꯔꯨꯔꯒ ꯃꯌꯥꯝꯗ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯕꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯥꯒꯤ ꯇꯧꯕꯁꯨ ꯅꯠꯇꯦ ꯍꯥꯏꯖꯤꯟꯕꯁꯨ ꯅꯠꯇꯦ ꯑꯁꯦꯡꯕ ꯋꯥꯐꯝꯅꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯁꯨꯛ ꯀꯟꯕ ꯑꯊꯤꯡꯕ ꯇꯝꯊꯤꯔꯕ ꯑꯃꯗꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯀꯌꯥ ꯔꯨꯜ kaya ꯂꯩꯔꯕꯁꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯗꯤ ꯈꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯝꯒꯗ꯭ꯔꯥ ꯃꯁꯤꯁꯨ ꯋꯥꯍꯪ ꯑꯃꯅꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯔꯨꯜꯁꯤꯡ ꯑꯁꯤ ꯊꯣꯏꯅ ꯑꯉꯛꯄ ꯑꯋꯥꯕ ꯑꯃꯗꯤ ꯇꯝꯊꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯗꯦ ꯃꯔꯝꯗꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯆꯨꯞꯅ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯔꯛꯂꯕꯅꯤꯅ ꯑꯗꯨꯝ ꯈꯥꯡꯕ ꯉꯝꯕ ꯍꯩꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯧꯎ ꯁꯤꯡꯎ ꯑꯃꯗꯤ ꯑꯔꯨꯝꯕ ꯄꯣꯠ ꯆꯩ ꯆꯤꯡꯕ ꯃꯇꯝꯗ ꯁꯟ ꯍꯥꯏꯕꯁꯤ ꯁꯤꯖꯤꯟꯅꯔꯝꯃꯤ ꯁꯟꯁꯤꯡꯅ ꯀꯩꯗꯧꯉꯩꯗ ꯃꯍꯥꯛ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅꯁꯨ ꯄꯣꯄꯨ ꯊꯥꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯁꯥ ꯃꯊꯟꯇ ꯄꯣꯄꯨ ꯑꯗꯨꯗ ꯃꯉꯛ ꯊꯤꯡꯖꯤꯜꯂꯛꯄꯒ ꯄꯥꯡꯀꯛꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯐꯅ ꯋꯥꯖꯔꯕꯁꯨ ꯂꯤꯁꯥꯡ ꯁꯤꯠꯅ ꯍꯩꯅꯔꯛꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯔꯥꯏꯕ ꯑꯣꯏꯅ ꯊꯣꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯗꯤꯛꯇꯦꯇꯔꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯎꯗꯦ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯤꯝ ꯖꯣꯡ ꯎꯟꯕꯨ ꯇꯝꯊꯤꯔꯕ ꯗꯤꯛꯇꯦꯇꯔꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯎꯗꯦ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯕ ꯉꯝꯕ ꯏꯁꯣꯔ ꯑꯃꯒꯨꯝ ꯎꯏ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯑꯌꯥꯕ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯍꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏ ꯑꯗꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯟꯁ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯍꯥꯛꯅ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯈꯥꯡꯗꯨꯅ ꯂꯩꯕ ꯇꯥꯕꯅꯤ ꯑꯃꯨꯛꯁꯨ ꯌꯦꯡꯁꯤ ꯀꯔꯤꯒꯨꯝꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯂꯩꯍꯧꯔꯤꯕ